ngasi 15 August ni amasung Donald Trump amadi Putin gi marakta mit amagi wafam ni amasung Masigi damakte kaya gi matik ready no hai matam ja angak pani tabata President Putin Alaska already chat khresini aduka US ki President Donald Trump su Alaska da chat khre hairi adu mokoi ni hujik phawbata meeting tawdri Masigi preparation ni hujik yam kanna launari sa aduka kam satina strong security da tawi haisa Masigi report matek ama par da ngai maldi event ising phawda Alaska gi government ama leidana Alskada se US ke under dani adubu madugi ising nate aduga security se kam tight when kri hai matam da Putin ki Alskada se Russia dagi nakle aduga Alskada US ki base ama dani masi arrange tawri se aduga madugi akoi bata laiba air space punamak ase loina shutdown ni Putin se kam security no maxi US chatpa yade ama man chatpa yade haiduna hande lai pani tana ma ki matak to warrant lai aduga Donald Trump na haibadi ngasi gi meeting ase masida khangani haifet ama haiduna adu mak na hai 100% ai sure nate 25% masi ki meeting ase mai pak pe ai pak tabi ai sini hujik Donald Trump na haidi se aduga next meeting amsu mathau ta kani mo the Zelensky yaw pa Ukraine ki mi yaw mathau ta ni full Masigi final wapom da purak na ba haiduna so hujik president ani ase Alaska ki mai kai pangkre पृथ्वी country पुनमक राशिया के प्रेसिडेंट पुतिन अमदी डोनाल्ड ट्रम्प की मीटिंग असोमदनी येंगदोरा इस गाइदो लाइखरा कम मतमदनो मखोय असे टॉक औकिदोरिबा अदुगा फाइनलाइज करी पुरकी मदुगी रिजल्ट तो ताबुगी दबक्ता स्पेशली इंडिया सु मदुगी माइकेदी याम कन्ना येंगदोरा लाइरी अदुगा याम जौना कंसर्न इंडिया के ओइना मरमदी इंडिया के बथक हुजि ऑलरेडी 50% तारीफ असे लंगसिनुरा लाइरे अदुगा यूएस से अमा मदुगी मखोय रिपोर्ट पुतुंगा करिगुम डोनाल्ड ट्रम्प अमदी पुतिन की मरक्ता अलास्का के टॉक असे फाइनलाइज ngamdraba karimata kana kidraba aduarati India ge na amuk en trouble oini sinimauti tarif ase amuk ena hengat hankibe yai sine aduna masi kari hai matam da Russia mati India ki marakta relation se amna chawi India gum ba country hai da khallo masina oil khakta Russia de ke loba tarba atop pot thamgraba aduar busu Russia si ina kara khuli aduga Russia na India da hong su oil se pidi amount large amount Russia gum ba mafam de ke thokli oil mayam ase India tana consume to wada Russia se ina kara khuli haibase America na ui aduna anda ki talk ase yam important ni India gi oina masi failure oiba India gi matak ta tarif wang bu wafam hairi reporting na asum hai marudi Alaska se Russia gi oina anak wafam ni aduna bu makhoi Alaska se choose to khibani aduga hariba mafam point talk to dori se mesi base amani masidagi 88 kilometer ki akoi ba sida Russia gi jet paiduna dai brasa ta leptuna dai kani at any moment masida karigumbo oikragati madugi security peak bu kidamakta aduga wafam so hai atopa secure kidamakta Alaska da su public ma leitana mako internet use dori adu meeting ase loiji phawbu ki marak ase inter Alaska da network ase close down tawni masi karigumba security purpose ki hack oiba adu oiba ata oiba masi pun maksu oidana bu kidamakta Masigi loina wafam amso hairi madudi limousine da nida Putin se Alaska da chatori se aduga limousine ta tongi bakte aduna cargo plane toraga already Alaska da bak limousine se thungan khre ready da lai khre mak flight tege tarak paga ma ta tongna ba aduga ma thakadori ba ising ki bottle club punma se seal tawdun tham khre ma lakko matam da kai dori ni thaklam dai da kam section da kam security with Russia ki president prithvi da de makhoi se yam wange Putin geroi na federal protective service science amalai khrisini any country amata chatpada mak makoi sika loina na chali amsung am special di makoi se lakadoni Putin geroi na mak na Alaska da thungbada kari gumba mata lek oidana ba kari gumba mata wat padan ba kedamak to hojik already loina preparation di mak Alaska ti okre adu Donald Trump hojik phauti yopoki wafam yawramani mak su already Washington da chatne haibani Washington da ke Alaska yoba Russia da ke Alaska yoba Russia da ke Alaska yoba sina heli aduga fighter jet phau pudna bauta thamgrini Putin ki protection ki damakta aduga Zelensky di yaudi Zelensky amati Ukraine ki mi sing da masida question arise the wisini tawriba lan na aikoi da tok tawriba na atopom khoi ani adu kai du oi tori aikoi yaudani yaro aikoi ki condition mayam lai sini aduna Donald Trump da hai ngang na bukli initial ngang na kani adu 25% ai tha jete ma success oi kani hai duna so masing matang ni aduga makhoi ni tok to dori se hepet kuina tok to pi 7 years ki matung dani makhoi meet oil se aduga aikoi sita masige pau phangbata numidang theng lagani hai bu so hainari
Masig na Putin amadi Donald Trump pangnabagi tamakta Putin gi site tagi means Russia gi site tagi protocol khara thamkrani masi to mathau tai hai duna kayam security noi adugi matung chatarak pani 32,000 anoba American force su Alskada preparation already tawduna han dagi laibun te handak maraga se Putin ka Donald Trump ko unadori hai duna already thamkresini. So already tawda purmak tawkre adubu final question Russia badi Ukraine gi wara se lep kadra handaki tok asigi matungda Donald Trump nati 75% thaje haikri Putin su open ni tok pagta pagina magta ekhoi suna problem adubu thamlaki ni tara makoi ge search khara matu Donald Trump na maka Zelensky ga ta na khini masigi matu ko ni oiroi ngahak matung da hayang ayuk kum da tiloina wari ase phangla kanida.